비든 빌어. 세. ꯅꯪꯒꯅ ꯁꯛ ꯃꯥꯟꯅꯕ ꯅꯅꯥꯎꯕꯤꯒꯤꯗ ꯄꯤꯔꯛꯑꯒꯦ. 파열! 파열! ꯍꯩꯃꯥ ꯈꯨꯗꯣꯞ ꯇꯥꯈ꯭ꯔꯦ. ꯃꯁꯤ ꯑꯔꯥꯏꯕ ꯈꯨꯗꯣꯞ ꯅꯠꯇꯤꯌꯦ. 아라이브 넷띠에봐. ꯃꯁꯤ ꯐꯪꯗ꯭ꯔꯕꯗꯤ 이반이 ꯊꯨꯡꯅꯔꯔꯣꯏ. ꯐꯪꯂꯗꯤ ꯊꯨꯡꯅꯅꯤꯌꯦ. 그나나 해봐. ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ 이네 ꯑꯃꯅ ꯍꯥꯏꯕꯅꯤ. 너희네 어디 아이 비용게 너는 마이토 언토 빨리 방해 구독 방해 빨리 비든 빌어 세 ꯅꯪꯒꯅ ꯁꯛ ꯃꯥꯟꯅꯕ ꯅꯅꯥꯎꯕꯤꯒꯤꯗ ꯄꯤꯔꯛꯑꯒꯦ. 빨리 아이랄레 무슨 떠오르 해봐 세 어둠 떠오노 ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯗꯨꯗꯤ. 빨리 ꯂꯩꯍꯧꯔꯣ ꯏꯕꯨꯡꯉꯣ. ꯕꯥꯏ ꯕꯥꯏ. 빨리 ꯕꯥꯏ ꯕꯥꯏ. 빨리